Ahanbada online Manipurgi ayuki pau mi ing tabiriba pumnamakpu thoilaisormna khurumjari. Kangluki irang lakpadagi night curfew thamjinkre. District Magistrate Churachandpurna District asida Kanglu Furuf anigi lamgi chayenaba mafam amada community amagi firal yungsilambagi wahauda Kanglu anigi marakta ungkhatnaba tholakpa yabagi oithokpa leiba maramna ngarang numidangdagi hauduna district asida public curfew thamjinkre hairi tha asigi nipanda district asigi bi munhoi amasung rengkai khulani marakta community gi firal sing thachilambadagi wathok asina maram oiraga district asida jomi amasung mar community anigi marakta tension yamna wangna leiri hairi hauji oiriba Churachandpur district ki phibam asi yenglaga Churachandpur district magistrate Darun Kumar na hairiba khul ani asi yauna kangbai Samumalan area pumba amasung Saikot sub division da public curfew asi thamjin khibani hairi adumakpu district asigi atopa mafam singdadi miyamna makhoi gi tangai fadaba potchai leijaba khudong chanabagi damak amadi Atay essential service tawba yanabagi damak public curfew asi ayuk pung 6 tagi numidang wairam pung 5 fawba April gi 13 fawba kumthokani hairi. Puratoli bakangluki rang asida mapan gi state amada leiduna chawna insil lambani haiba Kuki militant ama Guwahati gi Borogaon-dagi Garchuk police station gi team amana ngasi fare hairi police na faraba Kuki militant adugi mamingdi Haulunmang Hamcha Kawi hariba mioi asna Guwahati gi Borogaon-da leiduna Manipur tholiba kangluki rang asida Kuki jo Furuf singbu aranba mawongda insinbagi thabak sing chatharambani hariba mioi asi Guwahati gi Garchuk police ki team aduna crime evidence oiba yaba potsat kaloina na fakibani hairi hariba mioi asigi mathakta matik chaba investigation Lokhanabagi dama Guwahati gi Garchuk police station ge official sing na Manipur police ta pau pirakpadagi Manipur police ke akhanaba personal sing asi khudak ki oina Guwahati da thungkre haina pau gi source aduna makha tari maitai sing na April tha da thangjingching kagani haina khanariba adu central lengak na Kuki jo Furuf ki political settlement puraktriba fawba changlakpa yaroi haina Kuki gi civil society organization CSO sing na kanma wafam thamlakli ngasi Kuki Furuf ki oina leiriba KIC Churachandpur KCA Churachandpur KKL General Headquarter KSO Churachandpur KWU Churachandpur amadi KWOHR General Headquarter na chingba CSO singi President singna khuyek piduna thadorakpa punba cherol amana khangalakli cherol asin hai maitai Furuf na thangjingching kaduna lai khurumna ba sem sariba adu irang sagatna ba honna ba thausilni Irangi matamda khaidok thamliba buffer zone sing fong na singnabani India gi constitution makhada Kuki jo Furuf ki political settlement ama puraktriba fawbagi Kuki jo na konba mafam singda maitai amata changlakpa yaroi karigumba buffer zone thugaiduna maitai singna changlakpa tarabadi maduda tholakpa afafata amadi thohaningda ba thaudok wathoki tekchak pungba masa na pujagadabani cherol asi nahai thohaningdaba thaudok asi thoktanaba amadi Furuf anigi marakta ungkhatnaba makhata na tholaktanaba buffer zone asi soktanaba hotnabiu masida central lengakna Furuf anigi marakta thohaningdaba thaudok thoktanaba section thorang lokhatpiu hainasu Kuki gi CSO singi luchingba singna khuyek piduna thadorakpa cherol asina makha Tana maitek singda khangalakli Manipur gi irang asi loisinaba Ministry of Home Affairs MSA na senduna mirei pangal asi Kuki Furuf ki luchingba sing tha asigi mangada New Delhi da unaduna ahanba tangka ki santi gi wari sanabada saruk yarba Kuki jogi luchingba sing Kuki miyam na harau charamna okre okpagi thoramduda lenga ki santi puraknaba khudak ki thorangda Kuki miyam gi tunglam chat ki punsiga mantik naroi haina Kuki jo council ki chairman na phongdokre mangna makhata na miyam na phongdokhibada April 5 da pangthokiba santi puraknaba MSA na shinba mifam duda puthorakiba point taruk adu ya ba ngamkhidabadagi maramdi point sing aduda Kuki jo na taliba demand sing hariba point taruk aduda sokte adugi mathakta meeting aduda miyam na yadaba mitei gi civil society sing na wari saba adu matik chade makhoina mitei community gi amato oiba Daite loba ngamloi wari sanaba aduda karigumba hiram amata da yashinaba puraga yumda halakpa natte meeting aduda ikhoina chauba message amakhak pirami madudi aikhoina aikhoigi micham miyam gi tungi laibak lenga ki hathu ba tharangda kaidongaida mantik naroi haina phongdokhi hiram asiga mari leinana mahangna makhata na paumi singda phongdokhibada government ki maikaidagi pukhalakliba proposal adu matik chadaba ground reality ga chanadaba yaba ngamloidaba proposal ni Lengak na mangjong na tungan na wari saduna apamba sing khangdokpagi mahuta yamna mapung fadaba amagi matawgumna emotionally charged tawraga meeting sinjinbana community ani gi marakta tension lehali lengak na puthorakliba point sing adugi marakta community ani na irang loishinba displaced person sing mayumyum da hanjilhanba
highwaysing mahusagumna chathok chasin yahanba khulaising leingakta surrender tawbada cooperation piba chotharaba mafamsing senggot sagatpada priority piba tongan ba issue da makha tana wari sanaba hariba hiramsing asi pali adubu tungda karamba thawrang leibage haibagi chapchaba wafam yaude lengana santi purangna bhonariba khongthang adu makha tabadadi mangjongna maram chaba tongan na wa tanaraba matung miyamna yaba nakal anima ki mute sing yawa meeting pi na bana fagani haina phongdorakli ningsing bayabadi chahi ani faraklaba manipur gi irang si loishinaba center gi maikai degi lokhalakpa khongthang ama oina ministry of home affairs na sinduna tha sigi mangada new delhi da midday amasung kuki proof ki CSO sing ahan batangka ki oina santi gi mifam pangthok khibani mifam adu da ministry gi maikai degi irang asiga mari leinaba waroshin pragnaba point taruk puthokna khanabada kuki singna point sing adu yaba ngamloi haiduna getuna lakhibani Myanmar da tholibe irang asida sagang region da military junta na akanba mawngda nongthaktagi drone bombing chathabada region asigi saijang village da PDF ki lanmi tara gi mathakta ngasi Hatkhre haina Myanmar da base tawba media report na amana palli report aduna makhata na haribadi military junta na drone bombing sizinaduna saijang village tagi PDF ki miyoi sing hatkhi laikhidraba miyoi sing gi manungda lian hausum khaidai chun jamkim mung la santi singmung piangai sangpi khai piangpi na chingba sing yauri panba yabadi Myanmar da haukiba marang thagi tang kungani panda akanba yuwa hakraba matung chayol amagi mamangda nahongna na amuk sagang region da military junta na air strike kaloina na akanba bombing chatharakibani bombing aduda ngarang nahan Myanmar gi khul kharagi nupi angang yauna khunja sing pakakna na hatkiba laikhre hariba region asida khulai paibala loba singda na thana makhoi gi oiba base camp singda su military junta na drone bombing tawduna PDF kilanmi sing Tana duna hatkibagi video footage sing social media sing da viral chalakibani hari matam chuppada left kani Nurjaman All Manipur Muslim Student Organization so madi Muslim Student Association MSA na haingang gi mai pangal sing na hanagi Chief Minister nong thumam Biren bo boycott tawna ba khanaragani haina phongdorakibadu laibak thibani hanagi Chief Minister bo boycott tawbagi wafam khanabalaiti haina Kairang Khomido Gram Panchayat ki hanagi pradhan Chesabam Nurjaman Elias Dani na phongdorakli ngasi Kairang da laiba mahaki yumda pawmi singa unaba amada wafam asi phongdoladuna Nurjaman na makhata na haikibada India da laiba slam lining chatpa ama oina Kairang da laiba maiti pangal sing na wakaf MML ek ki mayok ta leptuna lakli adubu hiramasi ga mari leinana Manipur gi hanagi Chief Minister na ek asibu support tawi haiduna Kairangi mede pangal sing na hanagi CM bu boycott tawbagi wafam khanakiba leite haingang AC da leiriba mede pangal miyam gi namak hanagi CM na lengak pairingai matamda house habiramba mede pangal singbu yellow mi ama oina sakhangbi duna Manipur gadget ta happy kiba kaya leiri maramaduna N Biren rajniti tawriba makai Kairang da leiriba mede pangal sing na adumak mahak po sagotkani Amaramda Wakaf MMN Act asigi matangda Maidai Pangal gi MLA ahum lairiba asina Supreme Court petition thagani haiduna tawriba asina miyam gi apenba oide miyam bu utchaibani Kairang da lairiba Maidai Pangal miyamna amso amadi MSA da sabgotuna lakpani nongmanini gi mamangda su Wakaf MMN Act gi mayokta rally chatpa amadi human chain semduna kholaw kaya lauduna khongjang changchin khiba laikhrabani adubu Kairang Khomidokta lairiba Maidai Pangal singda Karigumba tanaramba tawduna khula siga hanagi CM ga leinariba mari tatnaba yaba mawongda wafam phongdorakiba si nungaite ngasigi pauche kharada amumso amadi MSA na phongdokibada haingangi Maidai Pangal singna ek Chief Minister bu boycott tawduna khanaragani haiba wafam asi khulani sida leiriba leader singna tanaramba leitabana lagliba tang taragani thoi phawbugi manungda Amaso madi MSA na sengdorakadabani haina mahangna makhata na phongdoki Supreme Court ki Chief Justice Sanjeev Khanna na luchingba Justice Sanjay Kumar amasung Justice Biswanathan gi apunba bench asina tha sigi taraga tarukta Wakf Amendment Act 2025 chatnabagi mayokta tongan na tharakhiba petition taragi hearing chatharagani haidi hiramasiga mari leinana Central BJP government na Supreme Court ta Cavid file tawduna karigumba case asiga mari leinana order ama fawba thokringai case asigi hearing tawna bapil tawri hairiba cavid asi government na High Court amasung Supreme Court animakta file tawraduna case asigi hearing tawduna order amata pass tawiganu haina prayer tawri
Supreme Court Wakf MML Act 2025 चटनबगी मायokta थाराखिबा petition tara asi ayambana politicians sing All India Muslim Personal Law Board AIMPLB amasung Jamiat Ulama I Hind Singna Tharakiba petition ngaktani amaromda Wakf Amendment Act 2025 asi Central Government na official oina laiba asida chanare haina haukiba laiba pokpa numita notification thokiba laikre igasigi bill asi Parliament ki House ani Lok Sabha amasung Rajya Sabha da Central Government na puthoktuna Voice vote pass tawraba matung tha asigi mangada President of India na ayaba piduna ek oina laiba asigi state sinba thungna chanaba haukrabani ek asigi mayokta maruoina opposition party Congress na akanba mongda ninda tawduna lagli amadi India ki state singda laiba tongan ba Muslim ki body singna ek asigi mayokta hauji akanba mongda ek asi chanaba yaroi haina makhal makha kayagi khongjang changsinduna lagli Masigi bathakta West Bengal ki Chief Minister Mamata Banerjee na ngarang state aduda pangthokpa thoram amada Wakf Amendment Act 2025 asi Bengal West Bengal state ki oina chana haloi haina miyam tinba mafam amada phone lauthokiba laikre Wakf Board asi Islamic law gi matungina board asigi lanthum sing dharma natraga charitable purpose ta kathoknabagi semkiba body amani ek asigi original definition da Wakf ki lanthum sing asi painabagi damak Wakf Council State Wakf Board sing Chief Executive Officer amasung caretaker sing da sinabani haina mayek sing na iduna lakibani hairi KSO yauna kuki ki tongan balup sing na mitay sing da buffer zone lansilak na baseksin wa thamlakre Kuki Student Organization KSO yauna kuki tongan balup taruk na mitay sing da buffer zone lansilak na baseksin wa thamlakre Vaskar Life ki report amana hai kuki jo traf ki loop taruk na punna thadorok pachero amana cheksin wa thamladuna thangjing chingda April tha asida ching karak yaroi Government of India amasung kuki jo mar furuf ka political settlement ama productive fawba kuki jo margi jurisdiction da meitei amatana changlak yaroi makhata na pamdaba thodok sing thoktana ba amadi irang asi council handana ba meitei amatana buffer zone lansilak yaroi haina su cheksin wa thamlak haina report asina makatari panba yabadi haukiba chahi 2023 gi September 18 da kuki khutpu amana mitei singi senglaba laifam len thangjing chingda cross yungsin khiba laikhrabani loinana thangjing khubam da mongfam oisin bagi wathok su lairi amaram da cross yungsin bagi thabak asi mitei singi horak famni haina launa badana tana senglaba laifam len kobru da su chathara khiba dagi Manipur lenga na lokthok hanba laikhrabani